अहानबदा यamna maroi update khara anjuman islahi muasera lilongdagi lokhucherake date 19/5/2026 ki ayuk anganbadagi ahanbada RK Amit son of RK Bobby of Pachoi part 3 anni subada ngasekpam ningthau son of nawba ngasepam of malom changangai makhoi ani na huran duna purakpa san mapi amaga konana anjuman lilong na fare makhoi ani gi imung manunga pau fauna basungamdre Pachoi PS ta pau pijabada san mangbagi PS ta report leitabana farak tadobo mali haibirgi san asina Pachoi part 4 dagi tharoijam taba lambi gi chingya amadagi farak pani hai san mapu yaunaba pau asi amukta share tawbiu anjuman lilongda pau phawon birku haibiri Hauzik thoklibi irang asige mari lenena security force na Kanana Kuki jogi area da operation cha tharakpa asibu Kuki sia so singi apex body oiribu Kuki NP Manipur na pen da phongdokre Kuki NP Manipur gi information secretary Jang Haulun Haukip na high state government na pisin ki charter of demand sing aduna thaibagaloi na Kuki sing ki matak sa thariba miyot minai sing achumba well pangan na lairiba asi condemn tawbagaloi na thaudok asta sena basigi matakta security na kari gomba action amata laukatraga khadda Kuki jo area da operation cha tharakpa si community asigi safety amadi dignity da singnabadi hairi thadau identity bu lumna laujaba church leader ahum hatkiba adu Kuki rataba kanglup amatana oiroi Kuki singna phongdorokpa warol gi matung na thadau gi church leader ahum halam gani haibasi Kuki singna hanna khanglo bugum tawi haina UNC United Naga Council na serol amada maral sikre Kuki singi masin thiba matau khudom bithin duna takla duna UNC na thokpa serol aduna hai kanglup singi marak ta leptuna ingchipa pamjaba thadau church leader ahum hatkiba adu UNC na haksina nungai taba phongdok pagaloi na mihar adu sena basing putok na phona bada UNC na angam mating pangani serol asin hai thadau gi church leader ahum tamthina hatki matam ikan kanadan Kuki singna mihar adu naga singna sathabani haina social media da paksan na maral siraki thawong asi Kuki singna in 2023 gi me ahum de irang hauraba matungda maitei singi mathakta sathaba thawong adumakni nazi gi philosophy de ibo wafam oidaba hanna nganglabadi adumak achumbak oirege haibadum Kuki singna satari thadau gi lusing bahum hatraba matungda bung ani gi manungda Kuki NP Manipur na mihar adu ZUF Kamsun group amasung NNCN IM gi maming paladuna maral siraki Kuki NP na thadurok liba cherol adu tang taruk Thamanga ing 2026 haina iri Kuki singna yamna thuna cherol thadorok pa amasung phongdorok liba wafam aduna takpadi mihar adugi matangda makhoi hana khangle haibasni mihar asi thokadaba numit tareni wadingai da iba cherol asigi matangda ngasi phawo Kuki NP Manipur na corrigendum amata thokpa leitri masina maram oiraga Kuki NP Manipur na thokpa condemn tawbagi sithi adu mangjawna na semjuna thamlaba matungda mihar asi hek sathaba loibaga thadokpari haibasi mayek sengle mihar adu naga singna sathabani haibagi matangda Kuki NP Manipur na matik saba praman amata miyam mangda thamba sungamde masigi matakta naga singna mihar adu da yawru basu leite hairi thadau church leader ahum hatraba matungda Kuki singna khudakta mi phaduna pukhibada Indian Army Yaona security force singna thabuk lokhat pangam hautaba UNC na haksin na lawi leimokhongde leiba yangkai ga chuba mountain division asi konsakul amasung lailon village dagi kilometer ani khaktamuk lapani makoina matam sana thabuk lokhat amlabadi nagagi missing adu rescue to boy arambani khudang thiba yaba nagagi mafam singdagi security gi arrangement asida UNC na pen de high state amasung central government na agreement matung ina suda lairiba Kuki militant sing na kulai thaduk hanbaga loina na designated kemda le hingadabani maduna maite amasung nagagi mathakta sa thariba violence asi laksin mangamgani asigumba thabuk asida kana drekhalabade su agreement asi chatna roidabani hiring thadau gi church leader ahum tamthina hat ki paga marilina team thadau NP Manipur na tha asigi taraga tarita thokpa cherol adugi matung ina haukiba sahi hum purom asida Kuki amasung thadau gi mingthon asigi matang de yekna duna lagli thadau bu Kuki haina khopsin basi laikhidraba thadau gi lusing basing yaning de hairi laikhidraba bumthang sitlau asi thadau kangluk masak tak pamba lusing ba amani Kuki singi makada pumna khopsin dona politics tawnaba hotnar padam hakna soba pal ama oiragani separate administration gi demand soba pan ba ama oiragani khalli hairi Manipur gi chief minister Kem sana thasi gi taraga manga da surasan purasat kari haiba kelel gi Kuki jogi miam da chief minister una danaba akan ba warning tawki thadau gi church ki lusing basing asina surasan purasat ki aduna kelel gi apam bagi mayuk to oiragani haina lawi hiring embusata ki ba mafam asi Kuki amasung makoi gi militant sing na dominate tawba mafam ni Kuki na taba to pakulai paiba amatana mafam asida sang bahai basi oithoknui daba amani atamna na bomthong sitlauna tongba gari da khwaidagi yamna nongmai kapsin ba amasung mahaki haksang da nongmai maru taraga manga pan ba asina takpadi mihar adu lusing ba asida atamna na sathabani haibadu takli tha asigi mapanda Kuki jogi phiran
चिंखटपगी थौरमदा महाकी अयाप याउदना ममिंग सिसिनाबगी असाव फोंदोखिबा लुसिंगबनी मदुना मरम ओइरगा कुकी ग्रुप सिंगना वरौबा लेरिबनी एम्बुस तौरिबा मफम अस्तेगी किलोमीटर अमरोमतमक लापना लेबा KNA गी टैक्स कलेक्शन एंट्री गेट लेरी हाइबा वफमसु UNC ना चेरोल असिना हाइरी कुकी सिंगना हुंदुना nganglubagidamagta ing 2025 gi August 13 thadawgi lusingba nekam jemhaubu hatkiba adu kananano hangladuna asigumba kaya asina maram oiraga kuki singna praman amata yaudana oidana machin thiba ngangduna mihat aduda naga singna chenai haina maral siba asi kutakta lepkadabni haina su UNC ki chirol asida palli Pakistan force na Balochistan operation na terrorist kuntra ka mga hatri commander ahum phare Pakistan ki security force na sa tharakpa intelligence te yumpham oiba Balochistan Mangla Jurgun Ghar area gi operation na terrorist kuntra ka mga hatri amasung makok thongba commander ahum su phaba ngamde wafam asi Balochistan province ki lenga ki wangang loi amu oiriba shahid rit na kota da ngarang numidang pangthokpa pawi mifam amada phangdo kibani operation adu me tara hum de sa thaba hokiba gi matugina hojik phaba terrorist kuntra ka mga hat pangam kresa thariba operation adu lenga na Thinkraba Tehrik i Taliban Pakistan amasung Balochistan da lairiba lup asigi proxy group singi mathakta sa taba operation ni haina rinna makhatari pawgi mifam adu damhakna makhata na hai Mangla Jurgun Ghar area da sa thakiba operation adu Balochistan province ki mangjawna na phaba ngamkhraba militant khar dagi laukhulakpa intelligence ki matenga loina na sa thaba maming leiraba commander ahum operation adu da phaba ngamkhibani mafam adu da leiramba terrorist singi base camp kaya amasu commander ahum phana bhonar ko mai thaduna amangata thogan ki makhata rahenba operation province adu da adu maksa thari maduna thamliba pandam di terrorist adu bo mateng piramba sing handler sing amadi selgi oiba supporter romba Meeoi sing kaya su leiribani makoibu phana bhonari Pakistan military gi maikai digi haukiba yum sege chanumita terrorist na satharakpa ambush amada lanmi manga sikhi makoi gi manungda major ama yaukibani inter services public relations na phongdorpa Balochistan gi Barkhan district sa taba operation da yamjawda terrorist taret hatki hai South China da yuar haduna Meeoi ani sikre Meeoi lising taret thaidokre China gi khathang ba sarukta leiriba Gangji region da ngasi ayu angan mada magnitude 5.2 yoba yuar harak padagi Meeoi ani sikre loina building kaya mathak thongba sarukin tharaktuna Meeoi lising tare lumsa phagada mpham singda thaidok hankre hairi terrorist singna andarak ba taraina laude golmai jiten Kuki narco terrorist singi mathakta military crackdown tawbiu Kuki narco terrorist singna lamdam asigi yelhomi furup singda Landarak pa taraina laude haina kabu union Manipur Bishnupur district ki chairman golmai jiten kabu na phongdokre wafam masi koko magi minging makhada proxy war kudakta lepu Kuki terrorist singi mathakta military crackdown taw haiduna United Protection Committee nambol amadi kabu union Manipur Bishnupur district ka khusam naraga nambol bazar da wakan mifam chathaki ba matamda mangna phongdokibani golmai jiten kabu na makhata na phongdokibada 2023 gi May 3 dagi hawrakiba irang asi chahi 3 helaklabasu loishinbagi mahutta Kuki narco terrorist singna Maitai khak natana ngasi di tongan ba yelhomi furup singda su onsenduna mihat pun chatharagli Madugi manung chanalitan amadi kamjongda ka henba thawong kaya chatharagli bom nongmai sizinaduna Khangle Naga singda attack chathari masida sunatana chamjaraba Meeoi kaya faduna mari makong khanghandana thamli asiguma thawong ase lamdam asida khunda minariba yelhomi furup khuding mangna taraina laude haiki India gi Prime Minister Narendra Modi na miyeng changbiduna Manipur gi awaba se kokhanaba honabiu India lengana na thaiduna leirabadi thokliba irang asi hena pauthok chawthoraktuna akiba phibam amada lakpa yai irang asi tapthabagi mahutta hena mai chakpa helakpa asida Micha miyam di kari oiramgani haiba khanthabiu haina su thoram aduda mahangna makha tana phongdokhi lambi gi khudong thiba thodokta Meeoi tara leikidre UP gi Lakhimpur National Highway da ben amadi truck ka thengjinaduna accident thokpagi puna Meeoi tara leikidre UP police ki maike digi phongdorakpada laibak thiba nangkraba ben adu Lakhimpur dagi Sisia tamna thorakpagi lambi da Sisia Lakhimpur National Highway gi paring da leiba Unsagaw amadi Bereta khungangi marakta leiba lambi paring da accident adu thokibani Daura sa circle officer Samser Bahadur Singan hai accident adu da ben thorak liba driver yauna passenger mapan galoina na puna Meeoi tara thodok thofam da leikidre haina phongdurakli mangna makha tarduna hai lambi ki khudong tiba thodok da leikidaba Meeoi singi masak maming khangdong na ba honari hojik fawbada leikidaba Meeoi tare ti identify tawbangam khraba leikidaba Meeoi sing adudi Joydeep Singh Pawan Chauhan Ram Goyal Sahasram Papu amadi Anand Khani hari leikidaba Meeoi sing adu Baria amadi Lakhimpur Kheri district tagini haina su police ki maikai digi makha taragli nakala maramda ngasi thokiba lambi ki khudong thiba thodo adugi matangda Chief Minister Yogi Adityanath na nungaitaba phongduragli Yogi Adityanath na mahaki official X account da thadorakpa warul amada Lakhimpur Kheri district da
ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯌꯥ ꯔꯤꯖꯥꯔꯚ ꯕꯠꯇꯥꯂꯤꯌꯟ ꯑꯅꯤꯒꯤ ꯖꯦꯃꯥꯗꯥꯔꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯀꯤ ꯔꯤꯖꯜ ꯂꯥꯎꯊꯣꯛꯄ ꯀꯥꯎꯔꯕ꯭ꯔꯥ? ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯐꯤꯌꯔꯁꯅ ꯉꯁꯤꯗꯒꯤ ꯆꯍꯤ 9ꯒꯤ ꯃꯃꯥꯡ ꯀꯨꯝꯖꯥ 2018ꯒꯤ ꯃꯥꯔꯆ 20ꯗ ꯄꯤꯔꯛꯈꯤꯕ ꯑꯏꯕ ꯆꯦꯔꯣꯜ ꯅꯝꯕꯔ 16011/33/2017 PF4ꯒꯤ ꯄꯦꯔꯥ ꯅꯝꯕꯔ 2ꯗ ꯈꯪꯍꯜꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯟꯗꯤꯌꯥ ꯔꯤꯖꯥꯔꯚ ꯕꯠꯇꯥꯂꯤꯌꯟ (IRBꯒꯤ ꯑꯅꯧꯕ ꯕꯠꯇꯥꯂꯤꯌꯟ ꯑꯅꯤ ꯂꯤꯡꯅꯕꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯗ ꯕꯠꯇꯥꯂꯤꯌꯟ ꯑꯅꯤ ꯑꯁꯤꯒꯤ ꯖꯦꯃꯥꯗꯥꯔ 81 ꯂꯧꯅꯕꯒꯤꯗꯃꯛ ꯀꯨꯝꯖꯥ 2019ꯒꯤ ꯖꯅꯨꯋꯥꯔꯤ 5ꯗꯒꯤ ꯍꯧꯔꯛꯂꯒ ꯃꯃꯥꯡꯒꯤ ꯀꯨꯝꯖꯥ 2025ꯒꯤ ꯖꯅꯨꯋꯥꯔꯤ 19 ꯐꯥꯎꯕꯗ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯑꯁꯤꯒꯤ ꯆꯥꯡꯌꯦꯡꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯤꯖꯜ ꯂꯥꯎꯊꯣꯛꯇꯕꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯑꯁꯤꯒꯤ ꯔꯤꯖꯜ ꯂꯥꯎꯊꯣꯛꯄ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯅꯔꯛꯂꯤ꯫ ꯋꯥꯍꯪ ꯑꯁꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯑꯁꯤꯗ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯍꯪꯅꯔꯛꯄꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯌꯥꯕ ꯄꯤꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯒꯤ 10 ꯑꯃꯁꯨꯡ 11 ꯁꯨꯕ IRBꯒꯤ ꯕꯠꯇꯥꯂꯤꯌꯟ ꯑꯅꯤ ꯅꯧꯅ ꯂꯤꯡꯅꯕꯒꯤꯗꯃꯛ ꯃꯊꯧ ꯇꯥꯕ ꯔꯥꯏꯐꯜꯃꯦꯟꯁꯤꯡꯒ ꯂꯣꯏꯅꯅ ꯖꯃꯦꯗꯥꯔꯁꯤꯡ ꯑꯁꯤꯁꯨ ꯂꯧꯅꯅꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯑꯁꯤꯒꯤ ꯆꯥꯡꯌꯦꯡ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯁꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ December 6, 2018ꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯀꯨꯝꯖꯥ 2019ꯒꯤ January 5ꯗꯒꯤ 30 ꯐꯥꯎꯕ ꯐꯤꯖꯤꯀꯦꯜ ꯏꯐꯤꯁꯤꯑꯦꯟꯁꯤ ꯇꯦꯁꯠ (PET) ꯄꯥꯡꯊꯣꯛꯈꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕ ꯖꯃꯦꯗꯥꯔꯒꯤ ꯄꯣꯁꯠꯀꯤꯗꯃꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯄꯁꯤꯡꯒꯤ ꯔꯤꯇꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯅ January 30, 2020ꯗ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯈꯤ꯫ ꯔꯤꯇꯟ ꯇꯦꯁꯠ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯁꯤꯡꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯇꯦꯁꯠ ꯏꯟꯇꯔꯚ꯭ꯌꯨ (ꯚꯥꯏꯚꯥ ꯚꯣꯏꯁ) ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ December 16, 2024ꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯔꯤꯇꯟ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯂꯕ ꯀꯦꯟꯗꯤꯗꯦꯠ 416ꯀꯤ ꯏꯟꯇꯔꯚ꯭ꯌꯨ (ꯚꯥꯏꯚꯥ ꯚꯣꯏꯁ)ꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯍꯥꯎꯖꯤꯡ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯀꯤ ꯕꯤꯜꯗꯤꯡꯗ ꯃꯃꯥꯡ ꯆꯍꯤ 2025ꯀꯤ January 9ꯗꯒꯤ 19 ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ 10ꯁꯨꯕ ꯑꯃꯁꯨꯡ 11ꯁꯨꯕ ꯕꯠꯇꯥꯂꯤꯌꯟ ꯑꯁꯤꯒꯤ ꯔꯥꯏꯐꯜꯃꯦꯟꯁꯤꯡꯒꯤ ꯑꯁꯥꯝꯒꯤ ꯗꯔꯒꯥꯎꯟꯗ ꯂꯩꯕ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯀꯣꯂꯦꯖꯇ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ December 23, 2024ꯗ ꯄꯥꯁꯤꯡ ꯑꯥꯎꯠ ꯄꯦꯔꯦꯗ ꯄꯥꯡꯊꯣꯛꯇꯨꯅ ꯗ꯭ꯌꯨꯇꯤ ꯇꯧꯈ꯭ꯔꯕꯅꯤ꯫ ꯖꯃꯦꯗꯥꯔꯁꯤꯡꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛꯅ ꯄꯣꯁꯠ ꯑꯁꯤꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯒꯤ ꯃꯊꯧ ꯇꯥꯕ ꯆꯥꯡꯌꯦꯡꯁꯤꯡ ꯈꯥꯡ ꯅꯥꯏꯅ ꯆꯍꯤ 6 ꯆꯪꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯔꯤꯖꯜ ꯂꯥꯎꯊꯣꯛꯇ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯍꯤ 6 ꯄꯣꯁꯠ ꯑꯁꯤꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯒꯤ ꯔꯤꯖꯜ ꯂꯥꯎꯊꯣꯔꯛꯇꯕꯅ ꯃꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯁꯔꯚꯤꯁ ꯇꯧꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯄ ꯌꯥꯎꯅ ꯑꯇꯩ ꯊꯕꯛꯁꯤꯡꯗꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯍꯧꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯔꯦ꯫ ꯏꯁꯝ ꯁꯝꯅ ꯖꯃꯦꯗꯥꯔꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯦꯟꯗꯤꯗꯦꯠ ꯄꯨꯝꯅꯃꯛ ꯅꯤꯡꯕ ꯀꯥꯏꯍꯜꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫